mayam pumnamakpu taramna okjari. Ngasi mayamgidamak pujarakliba phungawari asigi mamingdi Nandi. Laubirasi Nandi. Pandit Ibungo Totaram Khungangi manungda leiriba Brahman mayam singi manungda mahakpuna khwai khibikna thoina hena sakhangnaba Brahman macha amani. Mahaki punsi ayamba matamda laibu ningjaba amasung khurumjabagi thabakta hena maipunai. Mahaki hingnabagi chinjakti mangona thajaduna ningjaba misingna katchaba potchaina hendoi. Mahaki punsi mahinga sibu matomta hainingai leitana apenba oijai. Mahakna taibang mapugi mingkhairon amasung matik mayaibu sak sonjaraga punsi hingli. Nongma numit ama mahakbu thajana ningjaba mi amana aningba ama leijabadagi mangonda sanaw laba ama katcharame. Pandit Totaram sanaw asi phangjabadagi ngamkhai leitana thawai haraujaki. Amasung mabukningda sannasi thamlage khanki. Hana ithanta leirambadagi haujikti ani surabanina ithanta ichikchikna leirambadudi koklagani. Mahakna sanaw asibu machamakni ningduna yokjarage khanki. Ayuk nganna haugatlaga ahanba maktada mahak masa hana iru maisengja thoklaga lai khurumlaba matung amuk sanaw sengna iruja thokpiraga phina masa pumba kangna taithokpi masigi tung amuk sajik pijay. Mahakna sanawgi maming Ibungo Nandi haina tholi. Sanaw tasengna makki miga manana singi. Mahakpu luna tawi aduga mahakki mapuna nong phadok sara helabaso mahabudi sara sukhen helande haiba simaso mahak munna khangi. Sanaw asi achamba natte kanagumba lai ama oiramba soiroi haina thajai. Sa sangi maphamdabu asuk nungsi sanana phajana yopiba mahakkumba Brahman nama leiramloi. Asumna Nandi tapna saukhalakhi. Brahmanna machamakni khanna seksinna phajana yopibana yengbada phajare mapangan su tik kalle. Khungang sinba thungna mi ama anibu pullabadi Totaramgi sanaw labagi wa khaktani ngangnariba. Mapham mamattada punna wari sanaminaba nattana khara lapna leiba mi phawbada kauduna hangi. Ho itaw nahakpu aikhoigi pandit Totaramgi sanaw laba Nandibu uramlaganidana. Amana khumlai ure itaw Nandibu khangdaba kana leirige. Mapugi matik mayai sanawdasu seli. Mayamna wa oina ngangnai. Itaw aidi sallaba oirabasu Pandit Totaramgi sanaw laba asi oijage. Aha kayam phajai kayam noi peli ngaurok ngauradana. Mamingsu Nandi Mahadevagi Nandinadum olakpa oiramba yari. Pandit Totaram mahaki Nandina ham sauraktuna lamsa yang pharakpa uraga pukningda nungaijai. Amaromda amoksu miyamna thagatnarakpa taraga amoksu hena harawi. Mahakna Nandigi ngaksamda kolaga hairame. Aigi Nandi Ibungo nahakpu yokpa phangjabasi ai kayam nungaijai. Nang aigi thangai sengna makki ichada ichanupani. Ai kayam laibak phai. Khungang asida nahakpu Nandi Ibungo kauduna thagattaba kana leire. Nandi sengna khangba ngame Brahman asina sara helba phawba mahakpudi sara helandana yokpi. Asuk yamna nungsina yokpi rakpagi karino kharada oirabaso phanghanbadi yaina. Asumna Nandigi wakhanda poglakhi. Mahakna laira sadatnaduna leiriba asidagi singkhatpige. Ina khunba misak ama ohenge haiduna sab yungna lepkhre. Nongma numit ama Totaramna Nutigi ayuki mathau iru maisenglaga lai khurumba loiraga
Nandigi manakta lakpada yamna thajadaba mawongda ikhang khangowdana Nandina midawna wa ngangba tarai. Totaram sanna wa ngangba taraga ingak-ngakpadagi mangmanglibra sannabu wa ngangba tariba sibu khalli. Asumna ngaksanaduna leiringay talak asida sanlabana wa nganglai. Pandit Ibungobu adom haujingmak kunna sigi khwaidagi ina khunba nupa Daniramgi manakta satlaga aigi sallabana Gari sama mapot thanna haplaga singba ngammi haibiru. Ibungobu nahakna hairiba sibu aiburo. Tingakna Pandit Totaram sallabagi ngaksamda konsille. Sallabana asengbagini aina hairibasi thaujan haiba apokpa. Adomdi mi natte kanagumba layama oigani. Adomna aihakpu yokpiriba asigumna kanagumba mi amattana yokpigadaba natte. Ai adongi tawbimangi laman khajiktang oirabasu kokthoksaningi. Panditna karino Nandi nahakna hairibasibo mama mapana macha yoksabada makhoigi tawbiman tawpham thokba leitena. Aidi ichanupabu yoksaraga aigi ithauda ngaksabani. Nandina makha tarai. Natte Panthau Pandit Panditna ishagi ithauda ngakpire. Aduga haujikti aingonda ishagi ithaudang pangthok hanbirase. Haujik ina khunba Daniramgi manakta satpiru. Nachana haijakhiba oithoklaroi-daba wado haibiru cho. Aduga senchana si haibiyu. Mahak soidana maki yarakani maramdi sallaba amattana gari sama ahangba sunattaba pot thanna yawbabu singba ngamba haibasi oithokdaba thabak ama oibana. Nandigi wa taraga Panditna makha tarai. Adubu Nandi Ibungo nahakna oithokpa yaba nattaba thabak adubu napa aingonda insilli. Adu Daniramna sanasi yaraklabadi aigi inaktadi karisu leite. Nandina makha tarai. Panthau Ibungo sana mohor lising amamam thanabiyu. Aina madu soidana maki ngamgani nachada thajaba thambiyu. Oithoklaroi-daba thabak aina soidana maki mitmangda oithok hangani. Pandit Totaram mahakki sallaba Nandina hairiba wafam pumnamak karisu ngamloi-daba oithoklaroi-daba sanna pangang-ngangba wani lauri. Mahakna Nandi angawba sanni haiduna lauri. Panditna matomta khalli. Nandigi wa induna mahakna sangari sama mapot thanna yawba puba singba ngammi hairuro. Miyamna mahak ngawre haiduna phagi tawsinbirakloidabagi wa leite. Totaram satsi kadai satloisi kadai. Angakpa sangyeng amana tawpham lakpham khangdana phumamnaduna apha punnari. Nandina kanna hek taksilakpadudadi sattaba yadaduna. Totaram ina khunba Daniramgi mayumda soli lai. Daniramna Panditpu uba magtada lengsin biraksi Pandit Ibungo. Ngasi ayuk ngantana lengbirakliba sibu kari awana taba leibiraba. Daniramna Pandit Totaramgi makalamna lang ngaliba maithongda munna yengli. Panditna hairai. He angamba ngasi haiba numit asi. Yamna aruba tangay phadaba thabak amagidamakta adongi nanakta laksaribanido. Ina khunba Daniramna takpi si Panditpu aigidi adongumba laigumba masak oiraba mi amana nanagi iyum asida lengsin birakpadi laibak thamban satpani. Panditna aikhoi ibungona aigi sallaba Nandigi maming tabiramlagani khanjai. Daniramna tajare natte Nandibu kanana khangdaba yawbage. Mahakti lakhagi manungda amattani. Amoksu mahakti aikhoi Pandit Ibungonasu ichagumna nakonbiribani. Panditna aikhoi Ibungo Daniramsu aikhoigi khungang manung asida yumthong khuding sallaba amadagi hendokna leinariba ngakni. Adomsu khangbiridu mangai.
ꯙꯅꯤꯔꯥꯝꯅ ꯆꯨꯝꯃꯤ ꯄꯟꯗꯤꯠ, ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯗꯨ ꯀꯛꯅꯤꯡꯉꯥꯏ ꯂꯩꯕ ꯄꯣꯠ ꯅꯠꯇꯦ, ꯍꯥꯏꯕꯗꯤ ꯂꯧꯃꯤꯒꯤ ꯈꯨꯡꯒꯪꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯁꯟ ꯂꯥꯕ ꯂꯣꯏꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯍꯥꯛꯀꯤꯗꯁꯨ ꯁꯟ ꯂꯥꯕꯗꯤ ꯀꯌꯥꯃꯔꯨꯝ ꯂꯩ꯫ ꯄꯟꯗꯤꯠꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯏꯕꯨꯡꯉꯣ ꯙꯅꯤꯔꯥꯝ, ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕꯗ ꯁꯟ ꯂꯥꯕꯅ ꯋꯥ ꯉꯥꯡꯕ ꯊꯣꯛꯂꯝꯒꯅꯤ, ꯃꯤꯒꯨꯝꯅ ꯋꯥ ꯉꯥꯡꯅꯕ ꯌꯥꯔꯝꯒꯅꯤ ꯊꯥꯖꯕꯤꯕ꯭ꯔꯥ? ꯏꯅꯥꯛ ꯈꯨꯟꯕ ꯑꯗꯨꯅ, ꯇꯥꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯗ, ꯋꯥ ꯑꯣꯏꯅ ꯂꯧꯕ ꯌꯥꯕ ꯍꯧꯅꯗꯦ꯫ ꯀꯅꯥꯅꯕꯨ ꯁꯥ ꯁꯟꯅꯕꯨ ꯋꯥ ꯉꯥꯡꯕ ꯍꯩꯕ ꯍꯧꯅꯕ꯭ꯔꯥ? ꯄꯟꯗꯤꯠꯅ ꯃꯈꯥ ꯇꯥꯔꯛꯏ, ꯏꯕꯨꯡꯉꯣ ꯙꯅꯤꯔꯥꯝ, ꯑꯩꯒꯤ ꯅꯟꯗꯤ ꯋꯥ ꯉꯥꯡꯕ ꯍꯩ꯫ ꯃꯍꯥꯛꯀ ꯑꯩꯈꯣꯏ ꯑꯅꯤ ꯋꯥ ꯉꯥꯡꯅꯩ꯫ ꯋꯥ ꯉꯥꯡꯅꯕ ꯈꯛꯇ ꯅꯠꯇꯦ, ꯅꯟꯗꯤꯅ ꯁꯟꯒꯥꯔꯤ ꯃꯄꯣꯠ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ 100 ꯄꯨꯂꯞ ꯃꯊꯟꯇꯅ ꯆꯤꯡꯕ ꯉꯝꯃꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ, ꯉꯁꯤꯁꯤ ꯑꯩꯈꯣꯏ ꯄꯟꯗꯤꯠ ꯏꯕꯨꯡꯉꯣꯁꯤ ꯑꯌꯨꯛ ꯉꯟꯇꯥꯅ ꯁꯤꯕ ꯃꯍꯥꯗꯦꯕꯒꯤ ꯂꯨꯛꯂꯦꯝ ꯇꯞ ꯇꯥꯕ ꯃꯈꯩ ꯂꯧꯈꯠꯄꯤꯔꯛꯂ ꯃꯥꯜꯂꯦ꯫ ꯄꯟꯗꯤꯠꯅ, ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯙꯅꯤꯔꯥꯝ, ꯑꯩꯉꯣꯟꯗ ꯊꯥꯖꯕꯤꯌꯨ, ꯇꯁꯦꯡꯅꯃꯛꯀꯤ ꯑꯩꯒꯤ ꯅꯟꯗꯤ ꯁꯟꯒꯥꯔꯤ 100 ꯃꯊꯟꯇꯅ ꯆꯤꯡꯕ ꯉꯝꯃꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯅ ꯃꯈꯥ ꯇꯥꯔꯛꯏ, ꯇꯣꯛꯂꯁꯤꯗ ꯄꯟꯗꯤꯠ ꯏꯕꯨꯡꯉꯣꯕꯨ, ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯃꯪꯗ ꯐꯥꯎꯕ ꯑꯣꯏꯕ ꯌꯥꯒꯗꯕ ꯅꯠꯇꯦꯗ꯫ ꯄꯟꯗꯤꯠꯅꯁꯨ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅ ꯑꯗꯨꯛ ꯌꯥꯝꯅ ꯊꯥꯖꯕꯤꯗ꯭ꯔꯒ ꯌꯥꯅꯒꯗꯕ ꯋꯥꯐꯝ ꯑꯃ ꯂꯦꯞꯊꯣꯛꯅꯁꯤꯗꯣ꯫ ꯏꯅꯥꯛ ꯈꯨꯟꯕ ꯑꯗꯨꯅ, ꯀꯔꯤ ꯋꯥꯐꯝꯅꯣꯅꯦ ꯌꯥꯅꯒꯗꯧꯔꯤꯕ ꯑꯁꯤꯕꯣ? ꯄꯟꯗꯤꯠꯅ, ꯋꯥꯗꯨ ꯀꯔꯤꯁꯨ ꯅꯠꯇꯦ, ꯑꯩꯒꯤ ꯁꯟꯅ ꯁꯟꯒꯥꯔꯤ 100ꯗꯨ ꯆꯤꯡꯕ ꯉꯝꯗ꯭ꯔꯕ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯏꯕꯨꯡꯉꯣ ꯙꯅꯤꯔꯥꯝꯗ ꯁꯅꯥ ꯃꯣꯍꯔ 1,000 ꯄꯤꯕ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯉꯝꯕ ꯊꯣꯛꯂꯕꯗꯤ ꯏꯕꯨꯡꯉꯣꯅ ꯑꯩꯉꯣꯟꯗ ꯄꯤꯕ ꯑꯁꯤꯅꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ, ꯈꯔ ꯈꯟꯊꯕꯤꯈꯣꯗ ꯄꯟꯗꯤꯠ ꯏꯕꯨꯡꯉꯣꯕꯨ, ꯋꯥꯗꯨ ꯂꯨꯏꯗ, ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯊꯣꯛꯇꯦꯗ ꯑꯗꯣꯝ꯫ ꯄꯟꯗꯤꯠꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯝ ꯀꯥꯏꯗꯦ ꯏꯕꯨꯡꯉꯣ, ꯊꯣꯛꯂꯒ ꯈꯪꯒꯅꯤ꯫ ꯃꯥꯏꯊꯤꯕ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯤ ꯄꯨꯟꯁꯤꯗ ꯊꯣꯛꯇꯨꯅꯇ ꯂꯥꯛꯀꯗꯕ ꯂꯩꯔꯕꯅꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ, ꯑꯩꯈꯣꯏ ꯄꯟꯗꯤꯠ ꯏꯕꯨꯡꯉꯣꯅ ꯌꯥꯕꯤꯗ꯭ꯔꯦ ꯀꯧꯕꯅꯤꯅ ꯐꯔꯦ, ꯑꯗꯨ ꯃꯉꯥꯏꯔꯦ, ꯊꯥꯅꯔꯁꯤ꯫ ꯑꯗꯣꯝ ꯍꯌꯦꯡ ꯑꯌꯨꯛꯁꯦ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕꯗ ꯑꯗꯣꯝꯒꯤ ꯁꯟ ꯂꯥꯕꯗꯨ ꯄꯨꯕꯤꯔꯛꯂꯣ꯫ ꯑꯩ ꯉꯁꯤꯃꯛ ꯁꯍꯔꯒꯤ ꯃꯤꯄꯨꯝ ꯇꯤꯟꯅ ꯇꯥꯅꯕ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯜꯍꯜꯂꯒꯦ꯫ ꯏꯅꯥꯛ ꯈꯨꯟꯕ ꯙꯅꯤꯔꯥꯝ ꯄꯟꯗꯤꯠ ꯇꯣꯇꯥꯔꯥꯝꯅ ꯁꯤꯡꯅꯔꯛꯄ ꯑꯗꯨ ꯌꯥꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯀꯣꯅꯨꯡ ꯁꯤꯟꯕ ꯊꯨꯡꯅ ꯄꯨꯡꯖꯥꯎ ꯊꯤꯜꯂꯤ꯫ ꯇꯥꯎ ꯇꯥꯎ ꯇꯥꯍꯧꯔꯣ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ, ꯃꯌꯥꯝ ꯇꯥꯅꯕ ꯄꯥꯎꯖꯦꯜ ꯂꯥꯛꯆꯔꯤ꯫ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯇꯣꯇꯥꯔꯥꯝꯒꯤ ꯅꯟꯗꯤ ꯀꯧꯕ ꯁꯟ ꯂꯥꯕꯅ ꯃꯄꯣꯠ ꯊꯟꯅ ꯍꯥꯞꯄ ꯒꯥꯔꯤ 100 ꯑꯃꯨꯛꯇꯗ ꯄꯨꯂꯞ ꯆꯤꯡꯒꯗꯧꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯟ ꯑꯁꯤꯅ ꯆꯤꯡꯕ ꯉꯝꯗ꯭ꯔꯕꯗꯤ ꯄꯟꯗꯤꯠ ꯇꯣꯇꯣꯔꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯙꯅꯤꯔꯥꯝꯗ ꯁꯅꯥ ꯃꯣꯍꯔ 1,000 ꯄꯤꯕ, ꯀꯔꯤꯒꯨꯝꯕ ꯉꯝꯂꯒꯅ ꯙꯅꯤꯔꯥꯝꯅ ꯇꯣꯇꯣꯔꯥꯝꯗ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯄꯤꯒꯅꯤ꯫ ꯂꯥꯎꯊꯣꯔꯛꯂꯤꯕ ꯋꯥꯔꯣꯜ ꯑꯁꯤꯕꯨ ꯇꯥꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯂꯥꯏꯕꯛꯇ ꯈꯨꯕꯥꯛꯅ ꯌꯩꯔꯒ ꯍꯥꯏꯅꯩ, ꯀꯔꯤ ꯃꯇꯧꯅꯤ ꯍꯥꯏꯒꯦ ꯄꯟꯗꯤꯠ ꯇꯣꯇꯣꯔꯥꯝꯁꯤꯗꯤ, ꯇꯁꯦꯡꯅꯃꯛꯀꯤ ꯉꯥꯎꯔꯦꯗꯅ꯫ ꯐꯔꯦ, ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯀꯅꯥꯒꯤ ꯁꯟ ꯂꯥꯕ ꯑꯃꯅꯕꯨ ꯄꯣꯠ ꯊꯟꯅ ꯌꯥꯎꯕ ꯒꯥꯔꯤ 100ꯕꯨ ꯆꯤꯡꯕ ꯉꯝꯕ ꯌꯥꯎꯈ꯭ꯔꯕꯒꯦ? ꯁꯃꯨꯅꯤ ꯍꯥꯏꯔꯕꯗꯤ ꯈꯟꯅꯅꯤꯡꯉꯥꯏ ꯂꯩꯇꯕ꯫ ꯄꯥꯎꯖꯦꯜ ꯑꯁꯤꯕꯨ ꯇꯥꯔꯒ ꯈ꯭ꯋꯥꯏꯈꯤꯕꯤ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯛꯅꯤꯡꯗ ꯇꯣꯇꯣꯔꯥꯝꯒꯤꯗꯃꯛ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯍꯟꯈꯤ꯫ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯇꯣꯇꯣꯔꯥꯝ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯏꯊꯤꯒꯅꯤ ꯍꯥꯏꯅꯩ꯫ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯅꯤꯡꯖꯕꯗ ꯃꯍꯥꯛꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯂꯧꯔꯤ꯫ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯒ ꯄꯟꯗꯤꯠ ꯇꯣꯇꯣꯔꯥꯝꯒꯤ ꯄꯨꯛꯅꯤꯡꯗ ꯀꯌꯥ ꯂꯨꯝꯅꯗꯤ ꯂꯧꯗꯦ꯫ ꯃꯍꯥꯛ ꯑꯍꯤꯡ ꯅꯣꯡꯁꯣꯏꯕ ꯇꯨꯝꯕ ꯆꯪꯗꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯟꯗ ꯊꯥꯅꯔꯤꯕ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯥꯏꯊꯤꯔꯕꯗꯤ ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯇꯥꯟꯖꯔꯛꯄ ꯄꯨꯝꯅꯃꯛ ꯃꯥꯡꯖꯔꯦꯗꯣ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗ ꯀꯟꯅ ꯅꯨꯡꯅꯥꯡꯂꯤ꯫ ꯈꯜꯂꯤ ꯋꯥꯈꯟꯗ, ꯁꯟ ꯂꯥꯕ ꯑꯁꯤꯒꯤ ꯃꯋꯥ ꯊꯥꯖꯔꯨꯗꯨꯅ ꯑꯩ ꯑꯐꯥ ꯑꯄꯨꯟꯅꯔꯅꯤ꯫ ꯑꯉꯥꯎꯕ ꯁꯟ ꯑꯁꯤꯗꯕꯨ ꯀꯔꯤ ꯇꯧꯔꯨꯅꯤ? ꯈꯜꯂꯨꯔꯒ ꯃꯍꯥꯛ ꯁꯟ ꯂꯥꯕꯒꯤ ꯃꯐꯝꯗ ꯀꯟꯅ ꯇꯨꯒꯨꯠꯆꯔꯛꯈꯤ꯫ ꯈꯨꯡꯒꯪꯒꯤ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕꯗ ꯁꯟ ꯒꯥꯔꯤ 100 ꯃꯄꯣꯠ ꯊꯟꯅ ꯍꯥꯞꯂꯒ ꯄꯔꯦꯡ ꯁꯥꯡꯅ ꯊꯥꯗꯨꯅ ꯂꯩꯔꯤ꯫
Angakpa thabak asibu yengnabagi khungangi mi khudingmaksu amatta chithadana tillare. Somdana Pandit Totaram mahaki sallaba Nandi lamlong mari phangbaromda hoiduna porakle. Mahak sana mohor lising amagi wakhanda nungaifam khangdre. Mahaki sallaba yenglaga khoirang khoi saunarame punsida tanjarakpani khallubada. Ina khunba Dhaniramdi mahakna ngamba soidre lauduna. Masigi Pandit Totaram haiba nupa singaurabani. Oibasu yaroidabada lakli male haiduna khalle. Gari amakak sallabana singbada kadaino hairingai. Samabu pulap singba ngamba sallaba ngasi phawbagi manung asida male masida ukhidri hainari. Tilliba mayamna Totaramda tingak yengnai aduga hainai. Dhaniramna ngamgadau leirapotnida. Mayamna ngangnariba wa Pandit Totaram su taba phangi. Mahaki wakhan phaksilakhi. Mahak masamaksu thajaba poklakhidre. Nandida onsinduna saungningi. Nahakna aibu manghallabani. Nahakna aingonda insinbiramdrabadi kaidawbagi thajarukhini. Sauning Totaram mahaki Nandi khwaigi mang ithang thangba garida punsilli. Tongkhatlaga singnaba thauduna Nandida hairai. Iya singedi leitraduna aingonda onsinduna yenglina se. Kayam phatrino ai manghallabani. Sidau khak ikai naidaba satlune. Asumna Pandit Totaramna kayam thina saibi Nandibu. Asawba amatta khaktana phudoktuna saibi. Nandisu Pandit ki machinna mangonda thina sai thangba taraga warauzaki. Mahak mathantagi mabukningda haizai. Angakpani aina mahakpu inakhunba mi ama ohengedo khanbani. Adugadi mahakna aingonda thina sai sarine. Khangni yengu haujikti nungaini. Nandi tasengnamaki Totarambu kanna sauninglakhi. Pandit na mahakpu satnaba kanna thauri. Adum oinamak Nandi thawoi wawoidana machi lengdana sap leptuna laithokre. Pandit Totaramna athiba khon sijinnaduna sairi. Satluna he ikai khangdabo. Hui hogdong laina pamdaba ai hatlaga nang pelhauragero. Nandi phanabagi damakta khanbiriba mangonda hanna thina seirakpadagi haujikti saige sairo machi sukleng loido wasakre. Kumai yengliba miyamna sangari mathakta phamlaga law khongliba Pandit ki matau yenglaga nokningba phaurakhi. Yengliba mi khudingmakna hana Pandit Totaram maithigani haibasi hainakhrabani. Makhoigi damaktadi ngakningai karisu leite. Dhaniram mahakna mai pakpa uraga khakna nokli. Pandit Totaram maithire khangna maru thok lukthakhi. Thamoi sokna nungaijaramde. Wana tanjaduna tungkhatjaba sana mohorli singama khyau mangkhrabada. Tola taraba lairaba brahmangi maphamda kari amuk hairugani. Mahak thawai nungaitana Nandi hoiduna mayum yaurai. Aduga atekpa kangthonda mamai upsillaga thamoi sokna hikna kapli. Totaram mahaki Nandida kanna sauningli. Amasung akhaba miyengna yenglaga mathanta murum sonjari. He sido khak nangna ngasi pungmang manghallabani ko. Nandi Pandit Totaramgi thamoi sokba awabagi phibam uraga. Mahaki pukningda nungsiba thauja lakhi. Aduga manakta sangsillaktuna hangjarakhi. Pandit adom thawai yamna nungaibidre. Pandit na hairai. Haujik amuk aingondagi kari lauge lakli satkro nafamda nungaina kullucho. Aihakini haiba kari su leitre. Aina nangbu ichanu pamakni khanna yokjarakpani. Adubu nahaknadi aibu awaphamda tahanbire. Satlu sathokro nasaktu amuk utlaraganu yengningdre. Asumna hairaga khonjen thokna hikna kaplakhi. Nandisu Pandit ki thamoi sokpagi phibam uraga mangondasu nungaitaba phaurakhi. Mahaksu tuminna kapli. Mahakna Pandit ki makhongda makok sokna hairakhi. Yengbiu thaujan haiba panthaubu.
ꯑꯗꯣꯝꯅ ꯃꯥꯏꯊꯤꯕ ꯅꯪꯂꯤꯕ ꯑꯁꯤꯗ ꯅꯆꯥꯒꯤ ꯏꯔꯥꯟ ꯀꯔꯤꯁꯨ ꯂꯩꯖꯗꯕꯅꯤ, ꯂꯥꯜꯂꯤꯕ ꯈꯨꯗꯤꯡ ꯑꯗꯣꯝꯒꯤꯅꯤ꯫ ꯑꯩꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯟꯗꯤꯠ ꯇꯣꯇꯥꯔꯥꯝ ꯅꯟꯗꯤꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯤ꯫ ꯅꯟꯗꯤꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯆꯨꯝꯕꯅꯤ ꯄꯟꯊꯧꯕꯨ, ꯑꯗꯣꯝꯅ ꯑꯩꯁꯤꯕꯨ ꯑꯗꯣꯝꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯃꯛꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯣꯝ ꯑꯩꯍꯥꯛꯀꯤꯗꯤ ꯄꯟꯊꯧꯅꯤ꯫ ꯑꯩꯅ ꯊꯧꯔꯥꯡꯖꯈꯤꯕ ꯉꯝꯅꯃꯛ ꯄꯟꯊꯧꯒꯤ ꯌꯥꯏꯐ ꯊꯧꯔꯥꯡꯒꯤꯗꯃꯛ ꯁꯤꯟꯖ ꯂꯥꯡꯖꯈꯤꯕꯅꯤ꯫ ꯄꯟꯗꯤꯠꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯔꯒ ꯑꯩ ꯀꯔꯤꯒꯤ ꯃꯥꯡꯍꯜꯂꯤ? ꯀꯔꯤꯒꯤ ꯃꯥꯏꯊꯤꯍꯜꯂꯤ? ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯂꯩꯖꯕ ꯄꯨꯝꯅꯃꯛ ꯁꯤꯠ ꯂꯪꯂꯦ꯫ ꯑꯩ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯦ꯫ ꯑꯩꯒꯤ ꯇꯨꯡꯈꯠꯆꯕ ꯁꯅꯥ ꯃꯣꯍꯔ 1,000 ꯇꯔꯪ ꯇꯔꯪ ꯀꯠꯈ꯭ꯔꯦ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯄꯟꯗꯤꯠ ꯅꯟꯗꯤꯒꯤ ꯉꯛꯁꯝꯗ ꯀꯣꯜꯂꯒ ꯀꯞꯂꯛꯏ꯫ ꯅꯟꯗꯤꯅ ꯃꯈꯥ ꯇꯥꯔꯛꯏ, ꯍꯣ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯄꯟꯊꯧ, ꯃꯥꯡꯂꯤꯕꯁꯤꯒꯤ ꯃꯔꯝ ꯄꯟꯊꯧꯒꯤꯅꯤ꯫ ꯄꯟꯗꯤꯠꯅ, ꯑꯩꯒꯤ ꯏꯔꯥꯟ꯫ ꯇꯣꯇꯥꯔꯥꯝ ꯉꯛꯈꯤꯕꯗꯒꯤ ꯃꯌꯥ ꯎꯝꯁꯤꯟꯕ ꯉꯝꯈꯤꯗꯦ꯫ ꯅꯟꯗꯤꯅ ꯃꯈꯥ ꯇꯥꯔꯛꯏ, ꯃꯥꯅꯤ ꯄꯟꯊꯧ, ꯑꯗꯣꯝꯅ ꯏꯆꯤꯟ ꯄꯦꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯊꯤꯅ ꯆꯩ ꯊꯥꯡꯂꯝꯗ꯭ꯔꯒꯗꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯄꯟꯊꯧꯕꯨ ꯃꯥꯏꯊꯤꯕ ꯅꯪꯍꯟꯈꯤꯒꯗ꯭ꯔꯥ? ꯑꯉꯝ ꯇꯥꯟꯕ ꯆꯠꯀꯗꯕꯗꯒꯤ ꯌꯨꯝꯗꯒꯤ ꯈꯣꯡ ꯀꯥꯟꯊꯣꯛꯄ ꯍꯦꯛ ꯍꯧꯕꯗꯒꯤ ꯍꯧꯅ ꯊꯕꯛ ꯄꯥꯡꯊꯣꯛꯂꯝꯗꯥꯏ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯕꯤꯈꯤꯗꯦ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯇꯨꯒꯠꯆꯕ ꯑꯈꯥꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯤ꯫ ꯐꯔꯦ, ꯇꯨꯒꯠꯆꯕ ꯃꯤꯅꯕꯨ ꯃꯇꯧ ꯀꯔꯝꯅ ꯊꯕꯛ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤ? ꯇꯨꯒꯠꯆꯕꯗꯤ ꯅꯨꯡꯁꯤꯕꯒꯤ ꯌꯦꯛꯅꯕꯅꯤ꯫ ꯄꯟꯗꯤꯠꯅ ꯃꯈꯥ ꯇꯥꯔꯛꯏ, ꯏꯕꯨꯡꯉꯣ ꯅꯟꯗꯤ, ꯅꯍꯥꯛ ꯊꯥꯡꯉꯩ ꯁꯦꯡꯅꯃꯛꯀꯤ ꯑꯩꯍꯥꯛꯅ ꯇꯨꯒꯠꯆꯕꯒꯤ ꯃꯔꯝꯅ ꯑꯩꯒ ꯌꯦꯛꯅꯕ ꯑꯣꯏꯈ꯭ꯔꯕ? ꯅꯟꯗꯤꯅ ꯍꯥꯏꯔꯛꯏ, ꯍꯦ ꯄꯟꯊꯧ, ꯑꯗꯣꯝꯒꯤ ꯑꯀꯥꯎꯕꯗꯨꯗ ꯅꯤꯡꯉꯝꯕꯤꯗ꯭ꯔꯕꯗꯤ ꯑꯃꯨꯛ ꯂꯦꯞꯄꯤꯌꯨ, ꯄꯤ ꯇꯩꯊꯣꯛꯄꯤꯌꯨ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯀꯣꯛꯇꯒꯤ ꯍꯧꯔꯒ ꯃꯥꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯙꯅꯤꯔꯥꯝꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯍꯥꯏꯔꯨꯆꯣ, ꯑꯩꯒꯤ ꯁꯜꯂꯥꯕ ꯒꯥꯔꯤ 100 ꯆꯤꯡꯒꯅꯤ, ꯍꯟꯗꯛꯃꯨꯛꯇꯤ ꯃꯣꯍꯔ 2,000 ꯊꯥꯅꯁꯤ꯫ ꯄꯟꯗꯤꯠꯅ ꯇꯞꯅ, ꯅꯟꯗꯤ ꯏꯕꯨꯡꯉꯣ, ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ? ꯅꯟꯗꯤꯅ, ꯄꯟꯊꯧ, ꯑꯩ ꯑꯃꯨꯛꯁꯨ ꯍꯟꯅ ꯅꯣꯂꯨꯛꯆꯔꯤ, ꯇꯞꯊꯕꯤꯁꯤ, ꯇꯨꯒꯠꯆꯕ ꯄꯨꯛꯅꯤꯡꯗꯒꯤ ꯂꯧꯊꯣꯛꯄꯤꯌꯨ, ꯅꯨꯡꯁꯤꯕ ꯋꯥꯈꯜ ꯄꯣꯛꯍꯟꯕꯤꯌꯨ꯫ ꯃꯗꯨ ꯉꯝꯂꯕꯗꯤ ꯃꯥꯏ ꯄꯥꯛꯄ ꯑꯗꯣꯝꯒꯤ ꯑꯣꯏꯒꯅꯤ꯫ ꯁꯅꯥ ꯃꯣꯍꯔ 1,000 ꯃꯥꯡꯍꯟꯈ꯭ꯔꯕꯁꯨ 2,000 ꯐꯪꯒꯅꯤ꯫ ꯄꯟꯗꯤꯠꯅ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯍꯥꯏꯔꯛꯏ, ꯅꯟꯗꯤ ꯏꯕꯨꯡꯉꯣ, ꯑꯩ ꯍꯧꯖꯤꯛꯇ ꯏꯁꯥꯒꯤ ꯐꯠꯇꯕ ꯂꯝꯆꯠ ꯅꯤꯡꯁꯤꯡꯂꯨꯔꯒ ꯌꯥꯝꯅ ꯏꯀꯥꯏꯖꯔꯛꯂꯦ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯩ ꯁꯥꯎꯅꯤꯡꯕꯅ ꯃꯥꯡ ꯑꯣꯏꯈꯤꯕꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯁꯣꯏꯈ꯭ꯔꯦ꯫ ꯑꯩ ꯍꯧꯖꯤꯛ ꯏꯅꯥꯛ ꯈꯨꯟꯕ ꯙꯅꯤꯔꯥꯝꯒ ꯁꯤꯡꯅꯔꯨꯔꯒꯦ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯟꯗꯤꯠ ꯇꯣꯇꯥꯔꯥꯝ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯙꯅꯤꯔꯥꯝꯅ ꯄꯟꯗꯤꯠ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯄ ꯎꯔꯒ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯃꯀꯣꯏ ꯅꯥꯜꯂꯒ ꯍꯥꯏꯔꯛꯏ, ꯀꯝꯗꯧꯕ ꯄꯟꯗꯤꯠ ꯏꯕꯨꯡꯉꯣꯕꯨ? ꯍꯧꯖꯤꯛ ꯀꯔꯤ ꯄꯨꯒꯦ ꯂꯦꯡꯕꯤꯔꯛꯂꯤ ꯑꯩꯉꯣꯟꯗꯒꯤ? ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯃꯥꯡꯕ ꯇꯣꯡꯕ ꯍꯥꯏꯕꯁꯤꯗꯤ ꯄꯨꯟꯁꯤꯗ ꯊꯣꯛꯇꯨꯅꯇ ꯂꯩꯔꯕꯅꯤ꯫ ꯊꯥꯏꯅꯗꯒꯤ ꯅꯈꯣꯏ ꯑꯩꯈꯣꯏꯁꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯃꯔꯨꯞ ꯑꯣꯏꯃꯤꯟꯅꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯊꯕꯛꯇ ꯊꯥꯡꯖ ꯄꯨꯖꯥ ꯇꯧꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯀꯅꯥꯒꯤ ꯅꯥꯛꯇꯕꯨ ꯆꯠꯂꯨꯅꯤ? ꯂꯧꯕꯤꯌꯨ ꯂꯧꯕꯤꯌꯨ, ꯑꯗꯣꯝ ꯂꯧꯕꯤꯌꯨ꯫ ꯑꯩꯗꯤ ꯕ꯭ꯔꯥꯍꯃꯟꯅꯕꯨ ꯀꯔꯤꯒꯨꯝꯕꯗꯁꯨ ꯏꯌꯨꯝꯗꯒꯤ ꯃꯈꯨꯠ ꯍꯥꯡꯅ ꯍꯜꯍꯟꯈꯤꯗ꯭ꯔꯤ꯫ ꯄꯟꯗꯤꯠꯅ ꯃꯈꯥ ꯇꯥꯔꯛꯏ, ꯙꯅꯤꯔꯥꯝ ꯏꯕꯨꯡꯉꯣꯕꯨ ꯑꯩ ꯑꯗꯣꯝꯗꯒꯤ ꯁꯦꯟ ꯄꯨꯕ ꯂꯥꯛꯄ ꯅꯠꯆꯗꯦ꯫ ꯙꯅꯤꯔꯥꯝꯅ ꯃꯈꯥ ꯇꯥꯅ, ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯁꯜꯂꯥꯕꯗꯨ ꯌꯣꯟꯊꯣꯛꯀꯦ ꯂꯥꯛꯂꯤꯕ꯭ꯔꯥ? ꯄꯟꯗꯤꯠꯅ, ꯅꯠꯇꯦ, ꯑꯩ ꯑꯃꯨꯛꯁꯨ ꯍꯟꯅ ꯁꯦꯟ ꯊꯥꯅꯁꯤ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯟꯗꯃꯨꯛꯇꯤ ꯃꯣꯍꯔ 2,000 ꯊꯥꯅꯁꯤ꯫ ꯙꯅꯤꯔꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯄꯟꯗꯤꯠꯄꯨ ꯇꯤꯟ ꯑꯃꯨꯛꯇꯗꯤ ꯌꯣꯠꯊꯕꯤꯈꯣ, ꯃꯣꯍꯔ 2,000 ꯈꯛꯀꯤ ꯅꯠꯇꯦ꯫ ꯄꯟꯗꯤꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯙꯅꯤꯔꯥꯝꯕꯨ ꯑꯩꯅ ꯃꯨꯟꯅ ꯈꯜꯂꯕꯅꯤ꯫ ꯉꯔꯥꯡ ꯑꯌꯨꯛ ꯑꯗꯣꯝꯅ ꯁꯟꯒꯥꯔꯤ 100 ꯃꯄꯣꯠ ꯄꯤꯛ ꯊꯟꯅ ꯍꯥꯞꯂꯒ ꯊꯝꯕꯤꯔꯝꯕꯗꯣ ꯑꯗꯨꯝ ꯍꯥꯏꯅ ꯊꯝꯕꯤꯔꯝꯃꯣ, ꯑꯩꯒꯤ ꯅꯟꯗꯤꯕꯨ ꯆꯤꯡꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯇꯣꯇꯥꯔꯥꯝ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯏꯅꯥꯛ ꯈꯨꯟꯕ ꯙꯅꯤꯔꯥꯝꯒ ꯄꯟꯗꯤꯠ ꯇꯣꯇꯥꯔꯥꯝꯒ
ngarang thanakibado hayengdi mohor 2,200 thanagadauri haibagi paw ase sahar sinba thungna sindokhirame. Mathangi ayuk hanagi phibam adumakni gari sama mapot pik thana haplaga pareng sana sangna khamduna leire. Kumai yengnaba tilliba miyamna karisu kanaroidaba potni. Pandit Totaram maithigani wa lawi. Pharene sallaba amakaktunabu kamdauna sangari sama singadauri. Ngamloidaba thabak asibu kana laktuna ngamhangadauri. Somdana panditna magi sallaba nandibu mang thana hoizilaktuna pareng lengliba garigi khwaigi mamang ithang thangba garida punsilli. Aduga mangonda makhutna nungsina sangna nanbiraga machinna chuppi. Aduga hairei. Satlo aigi nungsiba ichanupa ngasidi napa thaugi izat kallo. Solo he Bhagavan Siva Mahadeva. Nandi mahaki panthauna thauna hapirakpadagi machinda je Siva Bolanath haiduna kanna lauramlaga makhong thangduna gari singba haurakhi. Pandit thajadaba mataubu urakpadagi maithong makalam tholakhi. Sangari mapot thanna yawba samabu sallaba amakhaktana singba uraga tilliba miyam ingak-ngakna maya kaduna yengnai. Mayamna hainai masi achamba san oiroi. Mahadevagi Nandina sayon tauduna malemda lengthabirakpa oigani. Adu nattanadi wa ngangba ngamba haunade. Sanna wa ngangba ngamba ubadi masina ihan hana uba phangbani. Mayam wa ngangnai. Pandit Totaram Nandigi ngaksamda harau nungsina konsilli. Loinana harau pirang sinthari. Pandit na asumna hai. Wa aigi icha ibungo. Nahakna ngasi kauba numit asida napa thaugi izat kanbire. Thokliba thaudok ado uraga Dhaniram sangsillaktuna Pandit ta hairei. Pandit Totaram ibungobu. Adomna ngamle aikhoi maithire. Laubiyuse sana mohor 2,000. Ina khunba Dhaniram hainakhiba wa ngakna sana mohor 2,000 Totaramgi makhutta khusinnarakhi. Haujik Nandibu khunja pumbana laini khanna laknarakhi. Pandit Totaram mangkhiba sana mohor 1,000 mathakta 1,000 tongle. Mahak haraubagi ngamkhai naikhide.